ꯆꯠꯊꯔꯛꯄꯕꯨ Yaningdaba Phongdoktuna Kangpokpi District ta Kuki Civil Society Organization singna National Highway Thingbagi KHONGJANG asidagi CHANGSINBA HOUKHRE lambi Thingbagi KHONGJANG asi Kangpokpi Sarpramaina Gamvify amasung Kuki Cso singna masing yamna Kundaba area singda mapung oina chathaki Shutdown asina maram oiraga Imphal Dimapur lambi National Highway anida lalon itikamari lainana pochai puba truck sing yauna ngasi gari chenakidre shutdown asi mapung fahanba Kuki volunteer sing kayana Kangpokpi District fauduna chatliba National Highway gi maru oiba jaga singda Chaithoktuna lambi thingki KHONGJANG asina maram oiraga Kangpokpi District manungda lalon itikamari lainaba mafam sing thong londuna laiki Kuki Cso Kangpokpi gi wangangloi Jaukolun Haukipna National Highway da emergency shutdown gi KHONGJANG asidagi CHANGSINBA hauba asi Central Security Force singna Kuki gi area sing khanduna operation chatharakpabu Yaningdaba uttuna Kuki maru oiba civil society organization singna athubagi oina mifam pangthoktuna khanaraba matung laukhiba waref ki matung inna Chatthaba KHONGJANG ni Kuki gi community mihut kayana security gi operation chatharakpa Yaningdaba kayarak phongkhrabasu Kuki gi khul singda leptana Central Security singna operation chatharakli Kuki khul singak senbinaba lengaki security gi oiba awatpa kaya leibadagi khudongthiba mayok narakpa yaba Kuki Cso khul singda local village volunteer singna khul ngak senbagi thaudang lauduna lakpani haujiksu khul ngakchabagi thaudang village volunteer singna adumak laukhigani hairi Amaromda Manipur Police CRPF amari Army ge apunba khupuna ngarang ahingdagi hauna Kangpokpi District ki manung chanba lailon baifei amadi Liangmai Nagana Khundaba Konsa Khulda Paksan Thiba Humbagi Thabak Chatthaba HOUKHRE Lailon Baifei da Security Operation Chathabada Kuki Militant Sing Waigani Thazaba Singa Nakal Ani gi marakta akanba mawongda khut thoknakre Thaudok asida aso apan yaukhibagi paw phangba langamdri Leimakhong amadi Kangchup area da Kuki Khul Singda Operation Chatharakpa Yaningdaba Phongdoktuna Committee All Tribe and Unity na Nomaijing Numit ki nungthil pung mari dagi hauna National Highway ani amasung National Highway kuntra taret ani makta khudaktagi matam kaktaba blockade Chatthaba HOUKHRE KHONGJANG asi security force na michang mikhai nai na operation chathabagini haina marasiri Kuki micham sing asi ana yaudringai central government na laukhatfam thokpa thabak sing laukhat kadabani hairi